Lakhipuronline puthokchaba January gi tang 13 irai numit ki Khomjinba Pao tabirasi ahanbada maroi pao Marirak suba Barak Laurok Kumhai Barak Harvest Festival 4.0 hayang thangchanamit Singirbon mutum lakai da pangthoklagani numit 15 gi oiba Manipuri Nat Sankirtan gi workshop Joragulda loisinkhre Tripura da takhel thangta academy lingkat ki bagi chahi 16 suba kumon thorom pangthokre Mamangi chahi da phagalaki balupa crore chani gi marfurongi nisagi ba potlam sing garang mai thadok tuna mangan khre Jiribam District Hospital ki matangda mifam pangthokre akan makhongjang changsinanaba warep kaya sulokre amasung Jiri College Students Union gi thobuba sing khankre Haujik mapung oiba pau tabirasi Mahusagi oiba pukai langai singbu yoklaga thamduna tunglam chatta nuwai yaifana hingduna leina bagi pandamda Barak Harvest Festival 4.0 haina mingthonba Marirak suba Barak Laurok Kumhai hayeng thangjanumit January gi 19 Kasar gi Singirbon mutum lekai da pangthoklagani Thauramasi Assam University gi Vice Chancellor Dr. Rajiv Mohan Pant na hodokpigani aduga nungtil gi session da Kasar gi Deputy Commissioner Sri Mridul Yadav na Chief Guest oina saruk japigani Lomilup Assam na Bikasi Agro Barak Dairy Singirbon MPACS amasung Tareng ASG ga kusamna duna pangthokkodaba kumai asida lau singubaga mari leinaba anoba pothok sing Hiramasida khanga hiraba sagnaraba miyoi singi pautak amadi leingakna lomi singda piriba khudong saba kaya khangminabagi khudong saba lomi nagadawri loinana Barak Tampak ki lomi singna puthok saba mahimarong amadi acha thagi potlam singi oiba exhibition amasu silangli Hairiba Barak Laurok Kumhai asida adom su soidana saruk jabinanaba sililangli basingi maikeitagi nolukna ningsinglakli Chinglen Singha Memorial Welfare Society Joragulna Jawaharlal Nehru Manipur Dance Academy Imphal amasung Manipur State Kala Academy Imphal ga kusamnaduna chatharakiba numit 15 gi oiba Manipuri Nat Sankirtan gi workshop loisinbagi thoram garang Joragul Bazar Community Hall da pangthokre Thauramda B Rabindra Sharma President Chinglen Singha Memorial Welfare Society Bilas Pukhrambam Director Jawaharlal Nehru Manipur Dance Academy Imphal Dr. K.N. Chan, Retired Professor, GC College, T.S. Ganga, Pradhan Guru, MCA-RCA, Joragul, R.K. Gopal Sana, Retired Secretary, Irrigation, Government of Assam, Amadi, Dr. Maimam Santi Kumarna, Mathang Sidna, Mipamapu, Athoiba Mitung Amasung, Akhanaba Mitung Sing Oina Dais Tapamki, Mutum Ulen Mitaina, Tharomgi Nungi Oibawarol Thamki, Dr. K.N. Channa, Imphal dagi lakpiduna tambi takpiri pawaja singbo thagat pa phongdokladuna asigumba workshop asi toina tawhaning bagi apama phongdokhi athoiba mithunglen Bilas Pukhrambamna Manipur amadi Assam da leriba ichilinaw singa mari hena chesinanaba asigumba workshop asi da saruk yabani haiki thauram loiselakpada pungi mahiroi singda certificate kusinakhi Award apasing asi tanaraga karai de kari culture wali karai de kari ekhoina hapsil lagadi ekhoi aphabo oigadagi sigi lamdam sigi chanabi phajabase ekhoina manipur da purga ekhoina tamjabagi khudong chaba naunanaba amaga gi nungsinaba marido ekhoina thamnaba hona jabani Jawaharlal Nehru Manipur Dance Academy haibasi 1954 dagi lingkhatpa khwaidagi liraba akhoi manipuri gi oiba maitai singi or Manipur da leriba culture singbu yoknaba khwaidagi liraba institution amani mafam sida ekhoigi ipaipu singna thambiramba guru sisha parampara ekhoigi Nat Sankirtan gi oiba adadagi thangta gi oiba lai haraubagi oiba maiba maibi gi oiba gaura lila gi oiba haiba culture singasi ekhoina ngasi bawda yoktana thamjari icha ulena tawriba workshop asigumba mayam asinana ekhoigi Naronda impress ama pinabo honarapa ase yamna tangai photabane aijane barawduna aina aijane ni ekoi sankritor mu sobachabani sankritor mu jokachabani makhom somjabani aduna masida leibibo oja singna mase yamna parampara se nangna tabiu amasung ekoi madudi jam amba matemju tawru hona jagai aroi bada aina tandini bada
guru ani loina na ai oja iwa oja bilas pukramamda amuka so hanna haijari handa kisina polo oibino masina sayo oibiraga chahi da jam da makam ani umda mase workshop ta ba oja di ka angatchen Hangdok Jaragani. Charm and Gloss, your premium saloon destination. Charm and Gloss, Kaisam Complex, Binakandi Ghat, Silja Road, Kasar. Mapamasida Adongi Kudong Sana Nabagidamak Tamzari. Makeup Toba, Luhong Poloi Setpa, Bridal Makeup, Nail Art, Lunana, Ladies Corner Asi, Lakliba January Gitangkun, Ningtaukaban Namiki Yai Faraba Pungpam, Ayuki Pungtara Taba Matamda, Charm and Gloss, Kaisam Complex, Binakandi Ghat, Silja Road, Kasar da Hangdok Jaragani. Thauromasida Adomsu, Soidanamaki Saruk Jabiu, Akopa Marol Gidamak, mobile number 7896-199-259, Natraga 7086-917-259, number asida contact Obirago. Charm and Gloss, your premium salon destination. Tripurada Takhel Thangta Academy Lingat Kibagi, Sahi Kuntaruk Suba Kumon Thorom Garang, Sagol Senumit, January Gitang Taraturukta, Kamal Ghat Taropokpi Mete Kuldapang Thokre. Academy Asin Sinduna, Awang Lambusera, Gram Panchayat Ki, Kamal Ghat Tapangto Kibatoro Masiga Marilenana, Lambda Masigi Thangta, Sajalamadi Manipuri Sanskriti Ki Lambda, Sagnaraba Ozaguru, Bazal Ghat Ki, Jensenbam Borachao, Taropokpi ki Sanskriti se bhi Phurailatpam Devendra Sharma amasung social activist Elangbam Mangol Chau Lodana Dalesor gi Thangta gi Guru Khetrimaim Gokul Chan Makhoi Mari gi mafamda Shraddhanjali kaptunai kaikumnakhi. Thauramda Nongchup Jila Panchayat ki Sabhatipati Bolai Gosamina chief guest oibikhi. Thauramda Academy asigi founder president Elangbam Sanjoy Agartala dagi Lamyan Basangsa gi secretary Khetrimaim Madhavi Sarukjakhi haina Agartala dagi Phangma Pao sina hairi. এক সময়ের শিক্ষার্থী ছিলেন এবং মণিপুরি কালচারের রক্ষা করার জন্য যারা কাজ করে গেছেন তাদের স্মৃতির প্রতি আমরা একটু আগে শ্রদ্ধা জানিয়েছি। তাদেরকে স্মরণ করি, তারা এই এলাকারই মানুষ ছিলেন। তো আমি এটাকে শুভ উদ্যোগ বলবো। এইভাবে প্রত্যেকটা জাতি তার সমাজ, তার কৃষ্টি, তার কালচার বাঁচিয়ে রাখুক। Kasar Police na mamagi chahi lising aniga kunmarida jila asigi tongan mafamdagi phagalakhiba nisagi oiba polam kayamarom karang Arunachal Police Station gi manung chanba jatinga manakta mai thaduna magan khre. DIG Kongkonjoti Saikia, SP Numal Mahata, Additional SP Shubroto Sen amadi Atai Jila Asigi Excise Loisang Miyoi Kayana Saruk Jaduna Pangtokkiba Mai Thadokpagi Thauramatuda Chaurakna Lupa Crore Chaniga Marfurongi Nisagi Polam Singh Mai Thadokre Haire. আজি আমি বৃহৎ পৰিমাণৰ নিচাযুক্ত সামগ্ৰী যিবিলাক বিভিন্ন সময়ত আমি জব্দ কৰিছিলো, বিভিন্ন থানাত ৰুজু হৈ থকা মোকৰ্দমাৰ ভিত্তিত বিচাৰাধীন আছিলে। তাৰ পাছত কোৰ্টৰ আদেশ মৰ্মে আমি সেইখিনি আজি ডিসপোজ অফ কৰিছো। আৰু ইয়াৰ আমাৰ যি CID ডিপাৰ্টমেণ্ট আছে, CID ডিপাৰ্টমেণ্টৰ আমাৰ ডাইৰেকশ্যনৰ মতে আমি এই গোটেই সামগ্ৰীখিনি যিখিনি আমাৰ বিভিন্ন থানাত পৰি আছিলে সেই সকলোখিনি আমি আজি ডিসপোজ অফ কৰিছো। আমাৰ লগত NCB মেম্বাৰ আছে, আমাৰ লগত এক্সাইজ ডিপাৰ্টমেণ্টৰ মানুহ আছে, আমাৰ হেল্থ ডিপাৰ্টমেণ্টৰ মানুহ আছে, সকলো ইয়াৰ মেম্বাৰ। আৰু আজি আমি এইখিনি সামগ্ৰী আমি ইয়াত জব্দ কৰিছো। আৰু যিখিনি সামগ্ৰী আমি ডিসপোজ অফ কৰিছো আৰু এইখিনি যিখিনি এই যিটো দহন কাৰ্যসূচী আছে, এই দহন কাৰ্যসূচী যিখিনি নিচাযুক্ত সামগ্ৰী আমি আজি দহন কৰিছো সেইখিনি সামগ্ৰীৰ প্ৰায় বজাৰ মূল্য আপোনালোকে দেখিছে যে এইখিনি বজাৰ মূল্য প্ৰায় 1000 কোটি টকা হ'ব। কিন্তু আমাৰ যি এজ পাৰ অফিচিয়েল আমাৰ যিখিনি ক্যালকুলেশন আছে সেইমতে ইয়াৰ মূল্য প্ৰায় 300 কোটিৰ ওচৰা-ওচৰি হ'ব। Laingak na laukiba maruoiba warep ama oina ngarang Sagol Senumita Kendra Sarkar gi employee singi salary revise taunana ba amasung
pensioner singi allowance na chingba hengat hanana bagi pandamda nipan suba pay commission semnanaba warep laukre waphamasi kendra gi information amadi broadcasting gi mentri Ashwini Vaishnav na ngarang lauthokibani panbayai tare suba pay commission gi term asi lakliba lisingani ka kuntaru ko sida loiragani hairi माननीय प्रधानमंत्री जी ने केंद्र सरकार के सभी कर्मचारियों के लिए 8th सेंट्रल पे कमीशन को मंजूरी दे दी। हायर सेकेंडरी परीक्षा की हेक मतुंगदा असम की पंचायत मिकल पांगथोकलगनी हाइना असम की सीएम डॉक्टर हेमंत बिस्वा शर्मा नगरांग लाउथोखरे Jiribam da mapung phaba district hospital ama lehenna bagi pandamda district hospital monitoring committee Jiribam na Waset Jimpal WWOK AJMP AGP WWA AMBSU Azuka JDO UJYL Kokomi WMC amasung RNLPM Hairiba Lupsing Asiga Kusamnaraduna Jiri Ima Maira Paibi Apunmalup Jimpal gi conference holda mifam mangarang pangthokre mifamna phamung yangkhai leiba Jiribam gi hospital asigi matangda tongan bawarep sing lauki matungda paumi singa unabada district hospital monitoring committee gi member Phanjobam Mandesori Debina haikibada makhoina taliba demand sing asi tang 13 phawbada pibidrabadi general strike amadi economic blockade na chingba tongan na khuljan kaya sangsilagani haiki Masi January tang 3 haiba numit asi phawbada Jiribam da leiba district hospital monitoring committee amadi atai CSO sing roina na atoba isininaw sing All Manipur Bengali Student Union naga romegi mai sing aduga Kokomi atai JDO Azuka na chingba CSO sing amadi atai thawandra isininaw sing roina na haiba suba demand tanduna lakpa habati Jiribam da leiba hospital asi full fledged district hospital overview habagi demand asi tanduna lakpa do ngasisu aduga mari leinana egoina OPD thingin bagi khongdin ngatu sathadari adubo sumaina bo OPD thingdura lakpa sing si phawbada mari leina ba higher authority na medical health sector na kaigumba response ma da bibirakpi aduna maram oraga egoina asi Jimpal office da hairiba CSO sing amadi adetei All Manipur Bengali Student Union gi Jirinaw sing JDO gi Jirinaw sing Romai Naga gi Jirinaw sing amadi Meitei Pangal mai ben sing loina na Jimpal office da meeting tawjaduna amata oiba warep ama lojare habetare haibadi asingba aikoina thumgiba wafam habadi tang 13 phawbagi manungda higher authority na mari leinaba medical department na amadi lengak loisingna kaigumba aikoi apamba response bibiraktrabadi tang 13 mo bibiraktrabadi mathangi nami tang 19 dagi aikoi tongan ba sitagi hena kanba khunggang ama satharakani haiba wafam adu thumgibani aduna maram oiraga tang karigumba response phangdragadi tang 13 gi hinung yaidagi hungkun barigi Jiribam akumbagi general strike si lakhoksare adu karigumba adu su amuk response phangdragadi thangnaba numitang 38 dagi economic blockade Jiribam dagi port sing sai sing lalon to amatta makhata na imphal da puthokpa yadaba economic blockade hana phamasi lakhoksare hana ai thamjagi general strike amadi economic blockade se monitoring committee amadi atai CSO singi khaptagi daitana te Jiribam da leiriba jam praja khudima imai leiriba bal club sansan te khudima ki daitani maramaduna hariba 24 hour gi general strike amadi economic blockade se Jiribam da leiriba praja khudima na thupir tuna khurya pi hedani Chatliba tha sigi tang marida Jiribam Kokomi Students Front na Jiribam da leiriba amata ngairaba Jiri College asida yengsinba chatlubada oja tararom watuna leiba thengnakhi waliba oja sing asi tang 15 phawbagi manungda college da amukhana lakpiduna join tobiu haina haijakraba matung ngarang January gi tang 13 asida amuk chatuna yengsiluba matamda hairiba oja tara adu watna leiba thengnaraki hairi hiram asigi matangda Director of Education EU amadi mari leinaba authority singna
akan mamideng changbiu haina Jiribam Kokomi Students Front na Paumi Singa Unaba Amada Jiribam Kokomi Students Front ki Media Coordinator K Somorjin na Fongdorakre Paugi Mipamaduda Jiribam Kokomi Students Front ki Mobilization and Organization ki Coordinator O Chinglemba Jiribam Kokomi Students Front Relief and Medical ki Coordinator T.H. Santos amasung Front asigi Finance Coordinator P.H. Premjit Sarujaki Saliba Hasigi Tang Marida, Jiribam Kokomi Student Front Jiribam Gi Matangaiba, Jiri College Jensen Khomjinba Saluba Matamda, Jiri College Sigi Wazakaya, Wat Nalemba Tanger Padagi, Wat Nalembo Tanger Padagi, Haribo Jasing Aduda Personal Call Toduna, Tang Taramanga Hawgi Manunda School College in the Lakipiduna, joint Tobinaba Hijack also. Ngasi January Tang Tatrukta, Amuk Jiri College Saluba Matamda Hariba. Oza Tara Asi Lerem Dabat Nerki Haribo Jasing Adudi Dr. Santilata Assistant Professor Botany Dr. Moirangtem Sudhiranjan Assistant Professor Chemistry Dr. Motum Devem Singh Assistant Professor Physics Thongam Chanu Ningolema Assistant Professor Chemistry Lesangtem Zone Assistant Professor Chemistry Naurem Jogendro Assistant Professor Physics Dr. Songtham Saroja Devi Assistant Professor Zoology Tiam Tolpisat Singh, Assistant Professor English, Paunam Premananda Singh, Assistant Professor Economic, Dr. K.S. Sudesh Kumar Singh, Assistant Professor Chemistry, Hariba Oja Singh Asi, Director of Education, EU Amadi, Marilenaba Authority Singna, Akan Mami and Sangbiduna Sotaraba Jiribam Damatanga College, Asibu, Hogat Hanbu, Amadi, Matomasa Khomjinba Oja Singh, Asibu Kodaka, Excel Lobu, Haina Kokomi Student Front Magidigi, Tamjay. Jiri College Students Union ki mikalda union asigi thobubasing uncontested yet apalaitana khankre hiram asigi matangda mikal gi returning officer Rajkumari Sana Chaubi Devina thadorap pachorol amagi matungina ngarang lisingani ga kunmari kunmanga academic session asigi oina khankraba thobubasing atudi Lauremba Mani General Secretary Mutum Lamthaba Mangang Finance Secretary Laisangthem Mangal Sana Games and Sports Secretary Laichombam Pritamjit, Magazine Secretary, Moirangthem Bishan, Debate and Extension Secretary, Nongthombam Roshan, Cultural Secretary, Chakram Nonglan Mamitena, Boys Common Room Secretary, Amasung, Lauriam Dipasrina, Girls Common Room Secretary, Oina Khankre Hairi. Nungairaba Pao, Yoga Acupressure Amadi, Physiotherapy Gi Matingna, Atomgi Khwang Naba, Khud Haigat Payadaba, Khu Tangda Naba, Saru Amadi, Singli Naurida, Nungaitaba, Paralysis, Asinachingba, Akchangi Nungaitaba Kaya, Laingana Bagitamak, Nasimak Lengsin Birago, Senior Consultant, Yoga, Acupressure and Physiotherapy, Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari. Mobile number 8638-078821. Hariba number asida layangba lakpagi mangwainana appointment book to binaba kanganzari. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver Gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve Gi Anaba, Blood Pressure, Heart Disease, Brain Stroke, Nupi Gi Laina Amasung, Nupagi Hakchang Thong Gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395-732-456 number asida call tawbirak namaning singjari. Khangan Jabama
Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana layeng gi damak tongan tongan ba doctor kaya na nimit khuding gi layeng gadori Dr. Yusuf F Chaudhuri MSENT na nongmaijing khuding gi numit yum pung tarani thoida Dr. CH Rakesh Singha MS orthopedic surgeon na thangja khuding gi nuktil pung ahumda Dr. Dibojoti Bhattacharjina Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung taruk tagi nimidangi pung 8 phauba Dr. Puspita Singhana nimit khudingi ayuki pung 9 dagina ayuki pung 8 aduga nungthil pung 2 makhai dagina pung taruk phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 gi patungda layeng gadori adongi kudong saba matung ina mobile number 8134835398 number asida mangjongna na booking tawbinaba well care medicos ki maikete ki khanghalakli Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroi bada maroi bapao amukhanna Marirak suba Barak Laurok Kumhai Barak Harvest Festival 4.0 hayeng thangsanamit Singirbon mutum lakai da pangthok lagani Numit 15 gi oiba Manipuri Nat Sankirtan gi workshop Joragulda loisinkhre Tripura da Takhel Thangta Academy lingkat ki bagi chahi 16 suba kumon thorom pangthokre Mamangi chahi da phagalaki balupa crore chani gi marfurongi nisagi oiba potlam sing garang naithadokna manghankhre Jiribam District Hospital gi matang da mifam pangthokre akan makhongjang changsinanaba warep kaya sulokre amasung Jiri College Students Union gi thobuba sing khankhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare